mayambu ahanamtida warina jonggi maikidigi ikok nona taram nuksari ngasi aikoina puraga laksari aikoina thajarakpa warida mapok tuda aikoi ahum hairibu wari asigi 13 suba tangka ngasidi wari sina amukari kamdori ba habado mayam punamangna wari asi puna taminarsi tabidasi mapok tuda aikoi ahum hairibu wari asigi 13 suba tangka laisana raba ahal aduna wari kudemak tambadagi kechubi amadi tangten su gyan tare tangten yawi habadi ahal aduna khangmangamde kechubi gi purikhaw munung da mana changi aduga magi machanupi angawbi malai habisi manak tamna makoi puna chalasi haduna numidang sida makoi lai purikhaw munung di yauna tangtena khulasi gi miyoi sing amadi lambi chatpa matamda oiriba tawriba mong mataw sing yengi tangten nungaiba sangsaramani nungaiba makhalamani hanadi magi inkhulbu senaba magi de loiriba sansing adubu seba tobiba atai thabak kaya ama tobusina magi thodang uramani hadamukti magi machanupi sigidamakta phi machet taki habsigi thiba lakka matam asida makhan gi thodok athok kaya ama makoida thingnaba haibadu oirare asumna makoisu machanupi gi manak tamlai aduga asom nakandana mukari kamdori tamani tangtena madi kechubi makhoi ani khaina khrabani masu karigumba khare khaningba mangonda lambi yama lusilakpaduna kullachida madi yawdi yawre adubu makhoi gadi lambi ase phak ama chanare adum lakka matam asida numidangi tanjana go ire karigumba khare khaningba karigumba khare thiningbaduna mabu lusinglega puramba sayon sakta madusu adum mangkre hojikti ahing asi kadaiduna amadi mahak yarek patari kadaidabu yarakani khangnaba tinaba kanasu leibanate asum chatli kanagumba matang thinarabadi wa hairaga makhoida ahing asi leirage aduga hayeng nongalaka matamda mana khalambasing asi pangtholage haduna tamani ki wakhanda khalle asum lakka matam asida makhoi miyoi ani khak tamani na thinaki ani adubu ubada tamani na ngayakta ngaibi ko haduna khami ani adu lebi aduga wari sanai tamani na ai athapa lamdegini ai khullasida lakpani adubu numidang sidang ahing lekpham amata pibiyo habdagi ani adu munmun yene ani adu namakari kamdori kadar phadrag mi ngaktini makhoi ani mun yingnarabatung law nangi lepham pige haduna tamani bu makhoi ani changna puki nahaloi thabak suba sing leramba kholawai kariyoi to sangama gi manungda tamani bu layu haduna pusilli manung udu yamna mami makoina tamani da paisa piyu harmi tamani na paisa yaude hayeng pige hai tamani gi su khaw macha ma yaure masigi manung da kari gum khara yaronguni habadi makoi ani gi masara singni lamla ma lak patarabadi soidan ma kiyaronguni habase makoi ani ni wakhanda khalle adubu tamani ni yaude harabani ni kari haigani pothau layu haduna makoi ani ingit tawnaram laga thokre tamani manung du thomai macha ma chami aduga kaado yamna kanna chawba natrabasu mayai rupna chawba ka ma habdu oide makhada phamung monbak pungsai chaina thari mapanda pona tharaga thammani solo manate manung asida ngasi gi numidang asimadi ai lerege habage wakhanda tamani ngyaktang pothari adubu thokriba ani eduna makari kandori tamani na manung diledingai makhoi ki oiba kadar kaya ma tawbore mana paisa pidrabsu mana pairiba khawadu manungda paisa sana lupa yorom mayai habagi singna basina makoina mabaki halagi habagi mong matore makoi kullasigi a mamang dasu karigumba haina bi tamnabi khara leibanina makoina tawbu matam dasu anawba lak minina adum thajagani adum kigani habagi wakhanda makoi anina lai tamna basarami ka asigi akoiba mapalom da makoi ani kuchen cheli phaglang lum da goro khotuna hekta tamani bu kihen bahore tamani su mamang da lai tamnaba lai thenabase kyara khana thokrabani ngasi su asumna numidangi matam asida ngyaktang potharingai mapalom da kholakpa tamnabagi mong mato kaya ma sarakpasida ahanbada magi masap mu swailawi soju sole hauredana amaka hauredana karino aiki pusi sibu lai tamnaba thinam ga tur sibo as adubu ai cheksin da biyade man asumna mikupna humsing leringai
ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯅꯤ ꯑꯁꯤ ꯍꯦꯛꯇꯃꯛ ꯈꯣꯠꯄ ꯆꯣꯡꯕ ꯗꯪ ꯊꯤꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯇꯝꯅꯕ ꯁꯥꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯉꯥꯁꯤꯜꯂꯝꯕ ꯇꯥꯃꯅꯤꯅ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯕ ꯊꯣꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯝꯈꯥꯏꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯁꯤꯡ ꯎꯗꯅꯕ ꯃꯁꯥ ꯄꯨꯝꯕ ꯌꯦꯛꯁꯤꯟꯕ ꯇꯩꯁꯤꯟꯕ ꯇꯧꯔꯒ ꯃꯊꯛꯇ ꯐꯤ ꯑꯃꯨꯕ ꯀꯌꯥ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯆꯪꯂꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯆꯥꯎꯔꯞ ꯇꯧꯅ ꯅꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯅ ꯑꯗꯨꯝ ꯇꯝꯃ ꯆꯠꯂꯛꯏ꯫ ꯇꯥꯃꯅꯤ ꯄꯣꯊꯥꯔꯝꯕꯗ ꯊꯣꯡ ꯑꯗꯨ ꯈꯟꯅ ꯅꯣꯛꯂꯛꯄ ꯑꯃꯗꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯣꯡꯉꯤ꯫ ꯃꯅꯨꯡ ꯆꯪꯂꯛꯂꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤ ꯇꯞꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯀꯤꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯗꯦ꯫ ꯊꯧꯃꯩ ꯃꯉꯥꯜ ꯑꯗꯨꯗ ꯑꯅꯤ ꯑꯗꯨꯅ ꯇꯞꯅ ꯆꯪꯂꯛꯄꯗꯨ ꯇꯥꯃꯅꯤꯅ ꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯝ ꯅꯛꯁꯤꯜꯂꯝꯕꯗꯒꯤ ꯑꯅꯤ ꯑꯁꯤꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯄꯩꯁꯥ ꯄꯤꯔꯛꯑꯣ, ꯅꯪꯅ ꯄꯥꯏꯕ ꯄꯩꯁꯥ ꯃꯈꯩ ꯄꯨꯟꯅ ꯄꯤꯔꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯆꯥꯒꯅꯤ꯫ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤꯗ ꯇꯥꯃꯅꯤ ꯑꯗꯨꯝ ꯆꯤꯡꯅꯔꯦ꯫ ꯃꯁꯤ ꯂꯥꯏ ꯅꯠꯇꯦ, ꯃꯉꯣꯟꯗ ꯀꯤꯍꯜꯂꯒ ꯃꯥꯒꯤ ꯌꯥꯎꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯃꯨꯟꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯃꯅꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯑꯗꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯥꯃꯅꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯔꯅꯤ? ꯂꯥꯏꯅꯕꯨ ꯄꯩꯁꯥ ꯅꯤꯕ ꯍꯧꯅꯕ꯭ꯔꯥꯅꯦ? ꯂꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅꯦ꯫ ꯑꯩꯕꯨ ꯌꯦꯡꯅꯤꯡꯕ꯭ꯔꯥ? ꯑꯩꯕꯨ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤꯅ ꯍꯟꯗꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯁꯛꯇꯤꯅ ꯃꯍꯥꯛ ꯆꯣꯡꯕ ꯉꯝꯕꯤ, ꯂꯝꯖꯤꯡꯈꯤꯟꯕ ꯉꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯇꯧꯔꯛꯏ꯫ ꯐꯟ ꯆꯣꯡꯕ ꯑꯗꯨꯒ ꯂꯝꯖꯤꯡꯈꯤꯟꯕꯒꯤ ꯃꯍꯩꯅ ꯃꯥꯡꯕꯒꯨꯝ ꯀꯔꯤꯒꯨꯝ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯅꯤꯗꯣ ꯍꯦꯟꯅ ꯀꯤꯔꯛꯏ꯫ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯞꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯕ ꯐꯥꯎꯕꯗ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯕꯅ ꯍꯣꯏ ꯃꯥ ꯂꯥꯎꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯃꯥꯒꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤ꯫ ꯇꯥꯃꯅꯤꯁꯨ ꯉꯥꯏꯈꯣꯅꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯈꯣ, ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯏ꯫ ꯑꯁꯨꯝꯅ ꯀꯧꯕ ꯇꯟꯖꯥꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯤꯕꯁꯦ ꯇꯥꯃꯅꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯎꯏ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯆꯞ ꯆꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯅꯨꯄꯤ ꯑꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯇꯥꯃꯅꯤꯁꯨ ꯑꯁꯤꯅ ꯀꯅꯥꯅꯣ? ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯥ? ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯃꯁꯤ ꯂꯦꯡꯗꯦ, ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯦ꯫ ꯇꯥꯃꯅꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯈꯔ ꯐꯥꯎꯔꯛꯏ꯫ ꯁꯛꯇꯝ ꯑꯁꯤ ꯎꯕꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯁꯨ ꯑꯗꯨꯝ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯕꯗꯒꯤ ꯇꯥꯃꯅꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯗꯒꯤ ꯂꯝ ꯑꯁꯤ ꯀꯔꯤꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯩ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ, ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯇꯪꯗꯤ ꯑꯩ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯥꯃꯅꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯕ ꯇꯥꯔꯕꯁꯨ ꯊꯣꯡ ꯑꯁꯤ ꯉꯥꯁꯤꯜꯂꯤ, ꯂꯣꯟꯁꯤꯜꯂꯤ꯫ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕ ꯅꯨꯄꯤ ꯃꯥꯟꯕ ꯁꯛꯇꯝ ꯑꯁꯤ ꯇꯞꯅ ꯃꯥꯒꯤ ꯇꯥꯟꯊꯥ, ꯃꯥꯒꯤ ꯁꯨꯔ ꯑꯃꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯁꯨꯔ ꯑꯁꯤ ꯇꯥꯃꯅꯤꯅ ꯇꯥꯍꯧꯏ꯫ ꯀꯔꯤ ꯁꯨꯔ, ꯀꯔꯤ ꯇꯥꯟꯊꯥ? ꯃꯇꯝ ꯑꯃ ꯃꯥꯒꯤ ꯃꯃꯥꯡ ꯑꯃꯨꯛꯀꯤ ꯃꯄꯣꯛꯇ ꯇꯥꯈꯤꯕ ꯉꯪꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒꯤ ꯇꯥꯟꯅꯤ꯫ ꯇꯥꯟ ꯑꯁꯤꯅ ꯍꯥꯏꯔꯤ, ꯂꯥ 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 ꯑꯁꯨꯝꯅ ꯇꯣꯏꯅ ꯉꯪꯂꯒ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯐꯃꯨꯡꯗ ꯄꯣꯊꯥꯔꯝꯕ ꯇꯥꯃꯅꯤꯅꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯈꯔ ꯐꯥꯎꯔꯛꯏ꯫ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ? ꯑꯁꯤꯕꯨ ꯑꯩ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ꯭ꯔꯥꯅꯦ? ꯑꯩ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯈꯣꯟꯖꯦꯜ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯈꯪꯅꯤꯡꯕ ꯎꯅꯤꯡꯕ ꯐꯥꯎꯕꯗꯨꯅ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯄꯣꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯅꯣ, ꯀꯗꯣꯝꯕ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯂꯦꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯈꯔ ꯂꯥꯞꯅ ꯎꯔꯝꯕ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯑꯗꯨꯝ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯇꯥꯟꯁꯤꯔ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤ ꯇꯠꯇꯅꯗꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯇꯥꯃꯅꯤ ꯇꯥꯟꯗꯤ ꯇꯥꯟꯗ꯭ꯔꯦ꯫ ꯇꯥꯟꯗ꯭ꯔꯒꯁꯨ ꯃꯥꯅ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯌꯥꯝꯅ ꯉꯥꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯄꯨꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯃꯟꯕ ꯂꯥꯏꯔꯤꯛꯀꯤ ꯑꯍꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯂꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯉꯥꯡꯅꯈꯤꯕ, ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ
मागी नाकोंग असिदा ngasidi mikup asida tarare makhoi makhoi gi mingsing amana pangkawda konabagi mingsing asisu magi nakongda tarare apai munan chokthoi asiguma mingsing aduga khola amagi manungda magi mangda uhalakli makhoina larik ama thengnakiba larik tuba paba iba losin kitaba larik ama makhoina thawai yauna pakiba larik tu paba loiraba tung larik aduna maram moraga numidang makhoi ahumna tumningai matamda kariguma khara tholakhiba masi khudimak singase magi mitnang maktada tasengna thokpa thokdokum mami samyon uhalai tamani amukina ko ngorei asumma tawringai asom nakalamada kananu khangdaba nupa ama tungo tholaga larik ama kana pari masisu tamani minturakle adubu tawriba tholiba thodu singase karino habasu khangdre tamani magi makokta pasinjai aduguma milesin noraga aina uriba aina thinadibasibu karino haduna masa matomta lawbore masidagi migup khara amuk tumil laikre jip lawkre mana ningsing lambasing ase mamut tana mayak sengna karino habasu khamngamdre minute mari mangagi matungdadi ngasai nganglamba isai tana do makha tana amuk sungalai aduga khonjel ase mami dum samkirami tamani khangning maching nebaduna mamang nasu asiguma sikara kana phawkhrabani adubu karino habadu lamsin mangam khidabani ngasidi ai khangnabu hanagani aingonda phawribasu karino ai khangdabu yaroi ai khangani haduna tamani ka adugu manungdagi yama yang sinthori aduga hojigi khonjela siki matung illage haduna mahagna tungnin bahori adubu khonjela dudi mana taramuchu takidre kadomna sakhibano kadomda laikibuna haiba tamanina khangmangamdre asumna lekai asida mana koichali koithi magi lamchingchin bagi mahi hangoi chomugum pan chongduna mana koithi thina bu honai adubu phangmangamdre yo thuna mangida kadomdune aina chingchilli basibu khara warpa jalane khara baka kana chingsinge amoke hena lambase chingchilli aduga chongduna chali asumna lerek lekai khullasi mana koichatuni chingi adubu kona thangdadi yum amakhak mana thingnai yum masigi yena kharomdani phi angauba setpi laigi mong ma tawsu manbi nupi amana masa matumda choro loliba mana khongrai chaladuna thomai macha amsu thali aduga kariguma khara solibado tamanne lamna ure masidagi khongthang makhul la hondaba makai tamani tama chalai karino yenglage habagi mongda mana salakpani masida nupi asina magi lairon kana soli aduga kanaguma amagasu wari sanabagi moma tawduna tori tamani su khangandaba makai asom nakalomdagi lakpani aduga karino asimatangdi ai khanglage haduna mana salakpani tasengna akibigi masakni maibi asina wari sanari mana kanaguma amaga pau phonari mana kauri hojikti tamani laplaba tarbasu mana ure khangnare maibi asina tattana hari nang chakhiba yaroi nang chatpagi matam wali nang adumna haiganu nang chakhiba matam wali nang chatpa yaroi haduna maibi sina khamli masida wangalat iba mangonda uhliba saktam ase nupagi saktamni mana kaurari ima maibi ai ware aibu thadok piro aibu phajilaga thamlaganu aibu taibang sidagi ingning tamna aigi thawai ase paithu harbiro ai yamna ware ima maibi haduna mana kabli masida maibi asina yade nang chatpi hairoi nang soidan ba kitaibang ase leigani nangidama kariguma malakini matam madu ngayu nang chatpi hairoi habase tattana mana khamle tasenga makti maibi ase mabu kubnate mana atoppa lai khurumba atoppa lai sanabagi thabak towi kariguma thabam hek tawba matam asida masiga saktam ase magi manak tamna suplai aduga aibu taibang sitiga chalhanbiro aibu phajilaga thambiranu aibu wahanbiranu na habase tattana haibani maibi ase yama toina sawi mana atoppa thabam hek tawba khudingi asum lakpasina mangonda yamna yetli haduna maibi asina ngangi aduga nang chakro haduna tali tawdiba ngangnariba thodok sing ase hojikti punna tamani na urare
ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯂꯥꯏ ꯁꯥꯟꯅꯕ ꯅꯨꯄꯤꯔ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯃꯥꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯂꯦꯞꯐꯝ ꯆꯥꯗꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯍꯥꯏꯐꯦꯠꯇꯪ ꯄꯜꯂꯨꯏ ꯃꯈꯣꯜ ꯂꯥꯎꯈꯤ꯫ ꯃꯈꯣꯜ ꯂꯥꯎꯕꯗꯒꯤ ꯇꯥꯃꯅꯤ ꯃꯥꯕꯨ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯛꯅꯕ ꯇꯧꯈꯤ꯫ ꯃꯥꯏꯕꯤꯗꯨꯁꯨ ꯊꯕꯛ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯀꯅꯥꯅꯣ? ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯈ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯐꯪꯂꯦ ꯍꯥꯏꯕꯁꯤ ꯃꯥꯏꯕꯤꯗꯨꯅ ꯈꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯦꯞꯄꯤ, ꯑꯗꯨꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ, ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯌꯦꯠꯂꯝꯕ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯏꯕꯤꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯁꯨ ꯃꯥꯅ ꯀꯅꯥꯃꯠꯇ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯩ ꯇꯥꯏꯕꯪꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯕꯨ ꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯥꯡꯈꯤꯕꯁꯤꯗ ꯃꯥꯏꯕꯤ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯃꯝꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤꯗꯤ ꯂꯥꯏ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯕꯗꯣ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯧꯔꯤ꯫ ꯑꯁꯣꯝꯗ ꯇꯥꯃꯅꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥꯏꯕꯤꯗꯨꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥ ꯆꯦꯟꯊꯣꯔꯛꯄꯅꯤ, ꯆꯦꯟꯊꯣꯛꯇꯨꯅ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯇꯨꯡꯗ ꯈꯔ ꯂꯥꯞꯅ ꯑꯗꯨꯝ ꯏꯟꯅꯔꯛꯂꯦ, ꯑꯗꯨꯝ ꯂꯥꯛꯂꯔꯦ꯫ ꯇꯥꯃꯅꯤ ꯈꯣꯡ ꯑꯗꯨꯝ ꯊꯥꯡꯂꯝꯕꯗꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ, ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯉꯣꯟꯗ ꯏꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯇꯥꯃꯅꯤ ꯈꯪꯉꯤ꯫ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯀꯗꯣꯝ ꯆꯠꯀꯅꯤ, ꯀꯗꯣꯝꯗꯕꯨ ꯆꯦꯟꯒꯅꯤ? ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯐꯪꯉꯤ, ꯂꯥꯛꯂꯤ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯇꯨꯡ ꯍꯜꯂꯒ ꯐꯥꯎꯕ ꯌꯦꯡꯗꯦ꯫ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯀꯔꯤ ꯅꯨꯡꯒꯤ ꯆꯠꯆꯔꯨꯕꯅꯣ ꯑꯩꯕꯨ? ꯑꯩꯒꯤ ꯇꯨꯡꯗ ꯇꯥꯜꯂꯛꯂꯤꯅꯦ꯫ ꯑꯩꯕꯨ ꯀꯗꯣꯝ ꯆꯪꯒꯅꯤ? ꯑꯩꯕꯨ ꯀꯗꯣꯝ ꯆꯪꯒꯅꯤ? ꯑꯣꯟꯊꯣꯛꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯥꯏꯅ ꯑꯃꯨꯛ ꯇꯥꯜꯂꯛꯂꯤꯅꯦ꯫ ꯉꯁꯥꯏꯒꯤ ꯃꯥꯏꯕꯤꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥꯅꯦ? ꯑꯩꯕꯨ ꯀꯗꯣꯝ ꯆꯠꯀꯅꯤ? ꯑꯩꯕꯨ ꯀꯗꯣꯝ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯆꯦꯟꯗꯕ ꯌꯥꯗꯕꯅꯤꯅ ꯆꯦꯜꯂꯤ꯫ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯃꯥꯅ ꯌꯥꯡꯂꯤꯕ ꯆꯥꯡ ꯑꯁꯤꯗ ꯑꯗꯨꯝ ꯅꯛꯅꯅ ꯑꯗꯨꯝ ꯇꯨꯡꯏꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅ ꯇꯥꯃꯅꯤ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯥ ꯑꯃ ꯊꯥꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯐꯝꯊꯩ, ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯤ꯫ ꯇꯥꯃꯅꯤꯅ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯒ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯅꯤꯗ, ꯍꯛꯆꯥꯡꯁꯤ ꯋꯥꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯋꯥꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯣꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩ ꯃꯥꯒꯤ ꯍꯦꯛ ꯅꯛꯅꯅ ꯃꯥꯒꯤ ꯅꯥꯀꯟꯗꯒꯤꯁꯨ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯔꯛꯂꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏ, ꯑꯣꯟꯊꯣꯛꯅ ꯌꯥꯡꯅ ꯆꯦꯜꯂꯤꯗ ꯋꯥꯁꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯇꯥꯃꯅꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯛꯇꯝ ꯑꯁꯤꯃꯛꯇꯤ ꯎꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯜꯂꯣꯝꯗ ꯐꯝꯂꯒ ꯋꯥ ꯉꯥꯡꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯦ꯫ ꯁꯛꯇꯝ ꯑꯁꯤꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯦ, ꯅꯣꯟꯊꯔꯒ ꯋꯥ ꯉꯥꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯥꯃꯅꯤ ꯑꯃꯨꯛꯀ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯣꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯜꯂꯤ꯫ ꯃꯍꯥꯛ ꯃꯃꯥꯡꯗ ꯂꯥꯏ ꯀꯌꯥꯔꯛ ꯊꯦꯡꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯥꯁꯨ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯤ꯫ ꯇꯥꯃꯅꯤꯒꯤ ꯋꯥꯈꯜꯗꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯤ, ꯃꯥꯅ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯇꯥꯃꯅꯤ ꯀꯟꯅ ꯆꯦꯜꯂꯤ, ꯃꯥꯅ ꯆꯦꯟꯕ ꯈꯨꯗꯤꯡꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯇꯥꯜꯂꯛꯏ, ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯃ ꯌꯧꯔꯛꯑꯦ꯫ ꯈꯔꯅꯒ ꯄꯥꯈꯠꯈꯤꯕ, ꯈꯔꯅꯒ ꯀꯤꯈꯤꯕꯒ ꯇꯥꯃꯅꯤ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯏ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯁꯨ ꯐꯝꯊꯗꯨꯅ ꯃꯈꯣꯡ ꯍꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯣꯟꯊꯗꯨꯅ ꯐꯝꯂꯤꯉꯩ ꯑꯃꯗꯨꯗꯤ ꯃꯥꯕꯨ ꯉꯥꯏꯔꯤꯕꯖꯥꯠꯅꯤ꯫ ꯇꯥꯃꯅꯤ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯥꯛꯌꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯂꯗꯨꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯀꯔꯤꯅꯣ ꯆꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯒꯤ ꯂꯥꯏ ꯉꯥꯛꯇ, ꯇꯝꯅꯕꯒꯤ ꯇꯝꯅꯕ ꯉꯥꯛꯇ ꯉꯥꯏꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯇꯥꯃꯅꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯒ ꯑꯗꯨꯝ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ, ꯅꯪꯅ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ, ꯑꯃꯨꯛꯀꯁꯨ ꯋꯥꯁꯦ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯥꯃꯅꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ, ꯀꯟꯅ ꯂꯥꯎꯏ, ꯑꯗꯨꯒ ꯃꯥꯗꯤ ꯆꯦꯜꯂꯤ꯫ ꯍꯟꯗꯛ ꯑꯩꯅ ꯊꯨꯡꯉꯨꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯀꯔꯤ ꯈꯨꯟꯅꯣ? ꯇꯝꯅꯕꯒꯤ ꯇꯝꯅꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯦꯟꯅ ꯆꯦꯟꯅ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯝ ꯌꯥꯡꯅ ꯌꯥꯡꯅ ꯆꯦꯜꯂꯛꯏ꯫ ꯂꯝꯖꯤꯡꯈꯤꯟꯕꯒꯤ ꯃꯍꯩ ꯀꯌꯥ ꯑꯗꯨꯅ ꯆꯣꯡꯂꯛꯄꯅꯤ, ꯆꯣꯡꯂꯕꯁꯨ ꯑꯃꯗꯁꯨ ꯑꯗꯨꯝ ꯇꯥꯜꯂꯛꯏ, ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯇꯥꯃꯅꯤ ꯍꯟꯗꯛꯃꯛꯁꯨ ꯆꯦꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯆꯦꯜꯂꯨꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯉꯁꯥꯏ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯥꯛꯇꯣꯟꯅ ꯆꯪꯂꯒꯦ, ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯆꯦꯜꯂꯝꯂꯕꯁꯨ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯈꯣꯂꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅ ꯇꯥꯃꯅꯤ ꯆꯪꯉꯤ, ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫
ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯐꯝꯃꯤ ꯑꯃꯨꯛꯀ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯤ ꯃꯈꯥ ꯇꯥꯅ ꯆꯦꯛꯃꯣꯛ ꯀꯔꯤ ꯑꯃꯠꯇ ꯂꯧꯔꯛꯈꯤꯗ꯭ꯔꯦ ꯂꯧꯔꯛꯇꯕꯗꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯕ ꯇꯨꯡ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯑꯁꯣꯝ ꯅꯥꯀꯜ ꯃꯇꯥꯏ ꯑꯃꯔꯣꯝꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡꯗꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯀꯌꯥ ꯑꯃ ꯇꯥꯃꯅꯤ ꯇꯥꯔꯛꯏ ꯇꯥꯃꯅꯤ ꯍꯟꯗꯛꯃꯛꯇꯤ ꯆꯦꯟꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯑꯃꯨꯛꯀ ꯂꯩꯔꯝꯂꯦ ꯃꯅꯨꯡ ꯑꯁꯤ ꯂꯩꯔꯝꯂꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯑꯣꯟꯊꯣꯔꯛꯇꯦ ꯃꯉꯣꯟꯗ ꯌꯦꯜꯂꯛꯇꯦ ꯌꯦꯜꯂꯛꯇ꯭ꯔꯕꯁꯨ ꯇꯥꯃꯅꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯜꯂꯒꯦ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯔ ꯈꯪꯗꯦ ꯑꯗꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯝ ꯄꯥꯕꯗꯨꯅ ꯇꯧꯔꯤ ꯇꯥꯃꯅꯤ ꯍꯟꯗꯛꯃꯛꯇꯤ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯦ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤꯅ ꯋꯥ ꯍꯪꯉꯤ ꯃꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯨꯝ ꯇꯧꯔꯤꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯇꯨꯡꯑꯣꯜꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ ꯈꯨꯝꯃꯛꯇꯕꯗꯒꯤ ꯇꯥꯃꯅꯤꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯀꯅꯥꯅ ꯁꯥꯟꯅꯕ ꯂꯥꯏꯅꯣ ꯑꯗꯨꯕꯨ ꯅꯪꯅ ꯐꯅ ꯀꯟꯅ ꯑꯩꯕꯨ ꯀꯤꯍꯟꯅꯕ ꯑꯩꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯪꯂꯣꯏ ꯅꯁꯥꯗꯃ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯗꯨꯅ ꯃꯥꯅ ꯋꯥ ꯉꯥꯡꯉꯤ ꯑꯁꯤ ꯐꯥꯎꯕꯗ ꯇꯨꯡꯑꯣꯜꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯤ ꯃꯉꯣꯟꯗ ꯈꯨꯝꯗ꯭ꯔꯤ ꯃꯥꯒꯤ ꯄꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯄꯥꯔꯤ ꯑꯗꯨꯝ ꯂꯩꯔꯤ ꯀꯤꯕꯕꯨ ꯍꯦꯜꯂꯕꯗꯤ ꯊꯣꯛꯂꯕ ꯑꯃ ꯇꯧꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯅꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯕꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯤꯍꯜꯂꯛꯂꯕꯁꯤꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯈꯛ ꯃꯥꯅ ꯇꯞꯅ ꯃꯥꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯊꯣꯝꯗꯠꯂꯒꯦ ꯊꯥꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯇꯥꯃꯅꯤꯅ ꯈꯜꯂꯛꯂꯤꯕ ꯃꯁꯤꯗꯒꯤ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯗꯨꯅ ꯇꯨꯡꯑꯣꯜꯂꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡꯗꯅ ꯇꯧꯔꯤꯕ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯥꯃꯅꯤ ꯐꯤꯡꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯄꯣꯞ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯊꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯁꯛꯇꯝ ꯑꯗꯨ ꯐꯨꯠ ꯃꯥꯡꯈꯤ ꯇꯟꯗꯟꯒꯤ ꯃꯑꯣꯡꯗꯧꯅ ꯃꯤꯔꯤꯛ ꯄꯥꯏꯈꯤ ꯑꯗꯨꯒ ꯍꯦꯛ ꯊꯣꯡꯖꯤꯟ ꯆꯪꯐꯝ ꯃꯄꯥꯜ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯔꯛꯏ ꯉꯁꯥꯏꯋꯥꯏꯗꯤ ꯁꯛꯇꯝ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯎꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯇꯤ ꯊꯣꯔꯛꯄꯒꯨꯝ ꯎꯕꯒꯨꯝ ꯇꯧꯔꯤ ꯁꯛꯇꯝ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯇꯥꯃꯅꯤ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯤꯆꯥꯟꯅꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯈꯪꯍꯧꯗꯦ ꯇꯥꯃꯅꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯤ ꯏ ꯆꯥꯎꯊꯣꯏ ꯄꯥꯕꯨꯡ ꯆꯥꯎꯊꯣꯏ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯐꯦꯠꯇꯪ ꯁꯣꯜꯂꯤꯉꯩ ꯁꯛꯇꯝ ꯑꯁꯤꯗꯤ ꯇꯟꯗꯟ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯝ ꯃꯤꯅꯤꯛ ꯇꯧꯔꯒ ꯃꯥꯡꯈꯤ ꯄꯥꯏꯈꯤ ꯇꯥꯃꯅꯤ ꯑꯀꯣꯏꯕꯗ ꯀꯨꯏꯂꯦꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯥꯏꯔꯨꯔꯤꯕ ꯑꯩꯅ ꯁꯣꯜꯂꯤꯗꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯎꯈꯤꯕꯒꯨꯝ ꯑꯩꯕꯨ ꯈꯪꯈꯤꯕꯒꯨꯝ ꯑꯁꯨꯝꯅ ꯇꯧꯔꯛꯏ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯁꯣꯜꯂꯨꯏ ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯍꯥꯏꯅ ꯄꯥꯕꯨꯡ ꯆꯥꯎꯊꯣꯏ ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯃꯥꯒꯤ ꯃꯁꯥꯗ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯂꯥꯝꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯉꯣꯟꯗ ꯎꯍꯜꯂꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯍꯪꯂꯦ ꯑꯁꯨꯝꯅ ꯆꯔꯥꯡꯅꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯇꯥꯃꯅꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯍꯧꯔꯤ ꯑꯁꯣꯝꯗꯁꯨ ꯆꯠꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯍꯜ ꯃꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯕꯅꯤ ꯀꯦꯆꯨꯕꯤꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯤ ꯌꯥꯎꯔꯗꯨꯅ ꯇꯥꯡꯇꯦꯟ ꯑꯃꯗꯤ ꯀꯦꯆꯨꯕꯤꯅ ꯌꯨꯝ ꯑꯗꯨ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯑꯣꯡꯅꯤ ꯏꯃꯨꯡꯗ ꯊꯧꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯊꯧꯔꯤ ꯄꯨꯜꯂꯤꯕꯗꯨꯁꯨ ꯃꯌꯥꯅꯔ ꯈꯪꯗꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯗꯠꯇꯨꯅ ꯊꯜꯂꯝꯃꯤ ꯑꯗꯨꯒ ꯁꯣ ꯂꯣꯟꯁꯤꯜꯂꯤꯕꯗꯣ ꯃꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯍꯨꯠꯂꯒ ꯅꯨꯄꯤ ꯑꯗꯣ ꯆꯦꯜꯂꯝꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃ ꯃꯈꯣꯏꯗ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯀꯦꯆꯨꯕꯤ ꯉꯛꯏ ꯑꯗꯨꯒ ꯇꯥꯡꯇꯦꯟꯁꯨ ꯉꯛꯅ ꯐꯨꯔꯤꯠꯈꯥꯎ ꯃꯅꯨꯡꯗꯒꯤ ꯌꯦꯡꯉꯤ ꯃꯄꯥ ꯑꯗꯨꯗꯤ ꯉꯛꯄꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯃꯅꯤ ꯅꯥꯟꯊꯣꯛꯄ ꯂꯤꯊꯣꯛꯄꯁꯨ ꯉꯝꯗꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯥꯟꯊꯣꯛꯂꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯇꯧ ꯑꯁꯤ ꯇꯥꯡꯇꯦꯟꯅ ꯐꯨꯔꯤꯠꯈꯥꯎ ꯃꯅꯨꯡꯗꯒꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤꯁꯤꯕꯨ ꯎꯍꯠꯄꯤꯔꯅꯤ ꯍꯣꯒꯥꯏꯕꯤ ꯅꯨꯄꯤꯒ ꯑꯣꯏꯔꯤꯕ꯭ꯔꯥꯅꯦ ꯀꯦꯆꯨꯕꯤ ꯑꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ ꯂꯩꯕ ꯎꯗꯦꯕꯣ ꯀꯦꯆꯨꯕꯤꯁꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯁꯤ ꯆꯦꯟꯈꯤꯕꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯗꯨꯅ ꯊꯤꯅꯤꯡꯉꯤ ꯃꯥꯅ ꯑꯍꯟꯁꯤꯗ ꯍꯥꯏꯔꯦ ꯃꯥꯅ ꯆꯦꯟꯈꯤꯕꯁꯦ ꯄꯪꯀꯨꯏ ꯀꯨꯏꯕꯗꯤ ꯃꯥꯟꯗꯦ ꯃꯅꯥꯛ ꯅꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯔꯕꯗꯤ ꯐꯪꯒꯗ꯭ꯔꯥ ꯑꯍꯜ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯤ
ꯐꯪꯕꯁꯨ ꯌꯥꯏ ꯑꯃꯨꯛꯇꯤ ꯌꯦꯡꯁꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯇꯕꯅꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯃꯅꯨꯡꯁꯤꯗ ꯃꯥꯕꯨ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠ ꯑꯣꯏꯔꯕꯅꯣ ꯑꯃꯨꯛꯇꯤ ꯌꯦꯡꯁꯤꯜꯂꯎ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯕꯗꯨꯕꯨ ꯊꯤꯕ ꯂꯥꯛꯏ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯇꯩ ꯃꯔꯝ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯉꯁꯥꯏ ꯃꯈꯩ ꯇꯥꯃꯅꯤꯒꯤ ꯇꯨꯡꯗ ꯀꯨꯏꯟ ꯏꯜꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯃꯟꯕ ꯂꯥꯏꯔꯤꯛꯀꯤ ꯃꯇꯝꯗ ꯇꯥꯃꯅꯤꯅ ꯊꯋꯥꯏ ꯑꯣꯏꯗꯨꯅ ꯇꯨꯡ ꯀꯨꯏꯟ ꯏꯟꯈꯤꯕ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯐꯥꯎꯕ ꯑꯣꯏꯈꯤꯕ ꯆꯥꯎꯊꯣꯏ ꯍꯥꯏꯔꯤꯕꯗꯨꯅꯤ ꯆꯥꯎꯊꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯗ ꯂꯩꯔꯤ ꯃꯍꯥꯛ ꯁꯤꯒꯗꯕꯒꯤ ꯃꯑꯣꯡꯕꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕꯅꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯂꯥꯛꯏ ꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨꯗ ꯃꯥꯅ ꯇꯣꯏꯅ ꯌꯦꯠꯂꯤ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨꯅꯗꯤ ꯅꯪ ꯁꯤꯔꯣꯏ ꯅꯪ ꯍꯤꯡꯈꯤꯅꯤ ꯅꯪꯒꯤ ꯁꯤꯒꯗꯕ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯌꯥꯗꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯀꯛꯄꯅꯤ ꯉꯁꯤꯗꯤ ꯇꯥꯃꯅꯤ ꯊꯦꯡꯅꯔꯨꯕꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯧꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯐꯪꯂꯥꯡ ꯍꯣꯒꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯇꯥꯃꯅꯤꯅ ꯈꯨꯜ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ ꯍꯟꯗꯛꯇꯤ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯊꯋꯥꯏ ꯑꯣꯏꯗꯨꯅ ꯇꯥꯃꯅꯤ ꯈꯣꯏꯗ ꯌꯦꯛꯀꯗꯣꯔꯤꯕꯔꯥ ꯃꯈꯣꯏꯗ ꯃꯃꯥꯡꯗ ꯃꯥꯅ ꯀꯔꯟ ꯇꯥꯈꯤꯕ ꯑꯗꯨꯒꯨꯝ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯇꯧꯔꯛꯀꯗꯣꯔꯤꯕꯔꯥ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ